Mandi, mandi. Good morning guys, welcome back to my channel. I am Nungaikhi. Camera zoom battery charge taran dan. Ini ngarang full. Baru ini khalu rom nen. Kadang hasil pun dipantah. Asal kadang. Aduga ayu pun apa makai tadi tuning leba. Election duty ko. Aduga mu kasi ni misida. Heijingpot ani amana Johnnia gi amana ai ni pili magi cousin sister gi masana pigi ko. Aduga di Johnnia gi na pangai jele na. Aduga ini pigi masih gi na mui maning dane ba sorok maning da. Wakai da. Kadang hari training je loraga mu pangai da mu ibani mu Heijingpot mu sakada ko. Training je na nai na Paulong na bakan dadi ai kolik moi Monday da to gi ko pung mari mai ga tai ba ko adu yeng ke mo na ka ba na thagi ge ko to san bazu sta mai ngasi di class haure ba ko adu ga maya ai gi blog se ke no to ni nungti gi ngasi to blog se ngasi gi nungdang dung thagali dana madu ai thagala roi ba ko suppose taik tranga gi blog se taik tranga gi nungdang dung thagali dana ipuni pa ma khai ogera ma pa ma khai ogera tara ma khai ogera modu ingonda kitang hojikti ingonda khara wana thoeba aide ingonda thabukta khara chinjele ba ko aduna taik tranga gi blog se taik ta tu kin dang da pung ni panda oina ai upload tawra ne ba ko modan no chontar ko oina ai upload tawra ke adan ma modana yemi batare di no mo to ta ding sai thabak chaloju ai ipad je pur ko da editing tongna bo hona ba ko madu ko mo thok to bante aduga engon du jung sai gi ai blog hek lo baga editing to ra thaga na bo hona ko de ju engon da thaba tai ta khara to mo ma ta bai ta re ko madu na maram mo re ga ai smaina tawra ke na ai hoji lepe ngasi gi yingbiri be blog se si jina tai ta te ki ngasi tai ta tu ni na tai ta te ki uni pa doina upload to ne ko dan steam tak ke ge sab sara si tan ning sakra ga dan si pun pa makai tagre kai bi diru jabro re ko dan na pa mi tranga swai de ko har ni sam sa ge sakra sara ga sat di na pum mari makai ta du ne ba to du ji sak to Subiya, nawa fara ba, oi, nawa fara ba nung ba? Mana tada beraye? Nung onda? Buka boboka, nara dadre harore, dadre muro. Dadre ada ngai muro. Cuma masari caga terapa? Maksudnya masak fara bera nung ada bera basok na hangse. Kara orang mina. Karena hayo karena Orang mina main mana aja? fare. Kut lene. Kuning hai pak tak? Saya masuk tak setora. Fara ko na ba? Tadi hoy, nangga ibi caga calo don tra. Ai ke na done perfume done, mhi bne hai. Hati hoy ibi caga calo don tra. Aduna pau to fauna ji ko. Ai pibum si yok chale do. Adu matungina pau to launa ji. Ai ngasi piroi ai ngasi ngua miami khangan do chilona. Aduna ji aduna ma different episode mo masigi Heijingpot to chaki to ba aduni bin ko haina ri ji adun pambe gi di bani chat ba chwa ya yo da ba chwa ya dre ba ko bongo bye bye masi di class mo ju walam ngi ni 9:25 lo yung ko munang ko sisi ai chwe ko pen modan po ko na ji ai chwe me se mi se manam nam mi pen ai di theng ni ko sa ji la ga pangai ta na sa khane ba ma ji pen ibe chan lo la kane moi ko tingi keno le ba Heijingpot ma what yang di ore kada wai de nai ne sang du jina Origin college ke apa minit kun mga sale ke pihange wo Origin college indoor hall haine
ꯑꯗꯨꯅ ꯏꯟꯗꯣꯔ ꯍꯣꯜꯁꯦ ꯀꯔꯥꯏꯋꯥꯏꯗ ꯑꯣꯏꯗꯣꯏꯅꯣ 이거 ꯈꯪꯗ꯭ꯔꯤ ꯊꯣꯡ ꯑꯝꯇ ꯍꯥꯡꯗ꯭ꯔꯤꯗ ꯑꯩꯅ ꯃꯣꯏ ꯍꯧꯖꯤꯛꯀꯤ ꯁꯥꯇ꯭ꯔꯗ ꯍꯪꯉꯨꯏꯕꯀꯣ ꯏꯟꯗꯣꯔ ꯍꯣꯜ ꯀꯥꯏ ꯂꯩꯒꯦꯅ ꯑꯗꯨꯕꯨ ꯑꯁꯤꯗ ꯂꯩ ꯂꯩꯔꯝꯃꯦ ꯌꯥꯝ ꯆꯥꯎꯅꯕꯀꯣ ꯑꯩ ꯒꯥꯔꯤꯅ ꯁꯤꯗ ꯈꯥꯝꯃꯦ ꯁꯤꯅ ꯐꯔꯦ ꯑꯩꯅ ꯗꯛ ꯂꯥꯎꯅ ꯊꯧꯗꯣꯛꯈꯤꯕꯁꯨ ꯌꯥꯕꯀꯣ ꯑꯗꯣ ꯄꯨꯡꯗꯤ 4:30 ꯇꯥꯁꯜꯂꯛꯑꯦ ꯃꯤꯗꯤ ꯂꯥꯛꯅꯗ꯭ꯔꯤ ꯑꯗꯨꯅꯤ ꯃꯤ ꯈꯔ ꯌꯧꯁꯟꯅꯔꯛꯑꯦ ꯔꯤꯄꯣꯔꯇꯤꯡ ꯇꯧꯅꯔꯤꯕꯀꯣ ꯄꯨꯡꯗꯤ 10 ꯃꯤꯅꯤꯠ ꯃꯉꯥ ꯆꯠꯈ꯭ꯔꯦ ꯄꯥꯔꯇꯤ ꯋꯥꯏ ꯐꯝꯍꯟꯗꯨ ꯃꯥꯜꯂꯦꯕꯀꯣ ꯑꯩꯅ ꯌꯥꯔꯣꯏ ꯃꯤꯁꯤꯗ ꯐꯝꯃꯦ ꯁꯣꯝꯗ PO1 PO2 PO3 ꯐꯝꯈꯤꯗꯨ ꯃꯥꯜꯂꯦꯕ ꯑꯁꯤꯗ ꯇꯧꯔꯤꯁꯤ ꯃꯤ ꯌꯣꯝꯃꯤꯁꯦ ꯑꯁꯤꯗꯁꯨ ꯀꯣ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯟds on training ꯍꯥꯏꯗꯤ ꯉꯁꯥꯏ ꯑꯩꯈꯣꯏꯅ ꯌꯨꯁ ꯇꯧꯒꯗꯕ EVM ꯃꯦꯆꯤꯟꯗꯣ ꯑꯗꯨꯗꯣ ꯈꯪꯗꯕ ꯈꯣꯠꯇꯕ ꯃꯌꯥꯝ ꯑꯃ ꯍꯥꯏꯗꯤ ꯍꯪꯅꯩꯅꯦꯕꯀꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯤꯅꯦꯕ ꯑꯩ ꯆꯪꯉꯨꯔꯦ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯁꯜꯂꯛꯑꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒꯗꯤ ꯂꯣꯏꯒꯗꯕ ꯃꯥꯜꯂꯦꯕꯀꯣ ꯑꯗꯨꯅ ꯁꯤꯗ ꯃꯌꯥꯝ ꯇꯧꯅꯩꯁꯦ hands on trainingꯒꯤ ꯇꯥꯏꯞꯅꯦꯕꯀꯣ ꯅꯕꯥꯅꯤ ꯀꯥꯏ ꯈꯪꯉꯨꯒꯦ ꯐꯔꯦꯅꯦ ꯆꯠꯂꯣ ꯑꯗꯨꯗꯤ ꯃꯊꯪꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤꯅꯦ ꯂꯣꯏꯔꯦ ꯄꯨꯡ 3:30 ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯑꯃ ꯈꯥꯝ ꯂꯩꯔꯝꯃꯤꯅꯦ ꯑꯩꯒꯤꯗꯤ ꯊꯧꯗꯣꯛꯄ ꯌꯥꯔꯣꯏꯗꯣꯔꯤ ꯃꯣꯏꯗ ꯍꯥꯏꯔꯒ ꯎꯔꯣꯟꯗꯗꯤ ꯑꯗꯨꯅ ꯑꯩ ꯅꯨꯄꯤꯒ ꯃꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯁꯣꯅꯤꯌꯥ ꯂꯧꯈꯠꯀꯦꯅ ꯂꯥꯛꯏ ꯑꯗꯨꯒ ꯃꯥ ꯂꯧꯈꯠꯂꯒ ꯑꯩ ꯅꯨꯄꯤ ꯑꯃꯨꯛ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤ ꯍꯩꯖꯤꯡꯄꯣꯠ ꯃꯐꯝꯗꯒꯤ ꯃꯣꯏ ꯃꯆꯦꯒꯤ ꯑꯗꯒꯤ ꯂꯧꯈꯠꯂꯒ ꯄꯥꯡꯒꯩꯗ ꯄꯨꯂꯞ ꯆꯠꯈꯤꯗꯣꯏꯅꯦꯕꯀꯣ ꯂꯥ ꯒꯨꯟꯗꯥ ꯑꯃ ꯌꯥꯎꯔꯦ ꯉꯁꯤꯗꯤ ꯅꯪ ꯑꯩ ꯈꯪꯕ ꯅꯠꯇ꯭ꯔꯥ ꯍꯥ ꯈꯪꯉꯦ ꯃꯤꯡ ꯀꯩ ꯀꯧꯕ ꯍꯥ ꯀꯔꯤꯕ ꯆꯤꯡꯊꯥꯡꯉꯝꯕ 오케이. 야, 까이세. 클래스 까봐. 나 쓰리야. 까이 덤바. 그럼 우듬 더디야. 리굴러다. 나 매담 저 하글럭 트리블 컹디네. 미니 망아 이망다 폰 따라기 망아 똑기 하글럭 트리는 하는. ngasaina pau. ngasaina ina mongda pau biram ne hadi moigi hagal bum thokpodo hagal lona. Do hagal tagi leile. ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯨꯡ 3:30 ꯇꯥꯁꯟꯈ꯭ꯔꯦ ꯑꯩꯅ ꯕꯤꯠ ꯂꯧꯈꯠꯂꯨꯔꯦ ꯀ꯭ꯋꯥꯀꯩꯊꯦꯜꯗꯒꯤꯀꯣ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯃ ꯑꯣꯏ ꯂꯩꯔꯦ ꯖꯒꯥꯀꯣ ꯑꯁꯤꯕꯨ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯌꯥꯝ ꯌꯥꯎꯕꯖꯥꯠꯂꯣ ꯌꯥꯎꯗꯦ ꯌꯧꯔꯛꯑꯦ ꯀꯣ ꯖꯣꯅꯤꯌꯥ ꯍꯣꯏꯗ ꯑꯩꯗꯤ ꯋꯥꯕꯅ ꯁꯤꯔꯕꯅꯦ ꯗꯦꯒꯥꯡꯒ ꯌꯨꯅꯤꯁꯀꯤꯁꯨ ꯂꯩꯔꯝꯃꯦ ꯀꯌꯥꯝ ꯀꯨꯏꯔꯦ ꯌꯨꯅꯨꯁꯨ ꯂꯩꯔꯝꯃꯤꯅꯦ ꯁꯤꯗꯤ ꯑꯁ ꯑꯩꯗꯤ ꯇ꯭ꯔꯦꯅꯤꯡ ꯑꯃꯨꯛ ꯆꯠꯂꯨꯕ ꯋꯥꯕꯅ ꯁꯤꯔꯕ ꯕꯣꯠꯀꯤ ꯇ꯭ꯔꯦꯅꯤꯡ ꯑꯩ ꯌꯥꯔꯤ ꯀꯩꯗꯧꯔꯒꯦ ꯉꯁꯤꯒ 3 ꯁꯨꯔ ꯂꯥꯛꯑꯣ ꯆꯨꯝꯁꯤ ꯂꯥꯛꯑꯣ ꯀꯩꯗꯧꯔꯒꯦ ꯃꯐꯝ ꯈꯪꯒꯦꯅ ꯇꯥꯛꯇꯤꯅꯦ ꯑꯗꯨꯗꯗꯤ ꯆꯪ ꯌꯥꯏ ꯂꯥꯛꯑꯣ ꯑꯗꯨꯅ ꯑꯝꯇ ꯆꯪꯉꯨꯈꯤꯒꯦ ꯀꯩꯅꯣ ꯍꯥ ꯐ꯭ꯔꯤ ꯋꯥꯏꯐꯥꯏ ꯁꯝꯒꯦ ꯍꯥꯏꯔꯕ ꯉꯥꯛꯇꯪꯗꯨꯗ ꯑꯃꯨꯛ ꯌꯥꯝ ꯐꯖꯩꯌꯦ ꯉꯁꯤꯗꯤ ꯍꯥ ꯐꯖꯩ ꯃꯥꯟꯗꯦ sarjega hangeni ko ngasine dai yone phajale ba ꯑꯗꯨꯗꯤ ꯑꯩ ꯍꯣꯔꯦꯟ ꯁꯤ ꯂꯣꯏꯔꯒꯅꯦ ꯅꯪ ꯆꯥꯅꯤꯡꯕ ꯂꯩꯔꯝꯒꯦ ꯖꯨꯅꯤꯌꯥꯗꯤ ꯖꯨꯅꯤꯌꯥꯒꯤ ꯍꯩꯖꯤꯡꯄꯣꯠ ꯂꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯋꯥꯗꯣ ꯑꯗꯨꯗꯤ dai yone phajale madam se sarayam phajale
ꯑꯩꯕꯨꯗꯤ ꯖꯨꯅꯤꯌꯥꯒꯤ ꯄꯨꯡ ꯀꯌꯥꯗꯅꯣ ꯑꯩꯈꯣꯏ ꯄꯨꯡ ꯇꯔꯦꯠꯇꯩ ꯉꯥ ꯁꯦꯝꯕ ꯈꯣꯠꯄ ꯃꯥꯒꯤ ꯉꯁꯤꯒꯤ ꯍꯣꯇꯦꯜꯒꯤ ꯑꯣꯏꯅ ꯅꯦꯛꯑꯝꯅꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯉꯥꯛꯇ ꯐꯪꯉꯤ ꯑꯗꯨꯝ ꯋꯥꯔꯤ ꯑꯃꯨꯛ ꯀꯩꯅꯣ ꯍꯥꯞꯒꯦ ꯌꯥꯔꯦ ꯑꯩ ꯉꯁꯥꯏꯗꯤ ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯈꯔ ꯍꯥꯏꯔꯨꯕꯗꯒꯤ ꯀꯩꯅꯣꯗꯤ ꯀꯥꯟꯗꯤꯗꯤ ꯃꯥ ꯀꯩꯅꯣ ꯌꯧꯈ꯭ꯔꯕ ꯄꯇꯥꯂꯦꯟꯗ ꯑꯣ ಅದನ್ನ ಫೋಟೋ ಅಂತ ನಮಗೆ 진짜 남비로 땡큐 short thing with the wire then kabo Nung saya blog ngasih ngai nih itu, ngasih blog ngasih laro, hayang woi lane ba, emang dah yang nak wah yang tua ba ko, nomor nam baje, ngasih kisah na hayang, ngarang gina koren lane. Sini tu owner ini bondu, yaro ini, silau ne, masa, angka ki kelas tu kamu itu ke? Nggak ya. ಅದನ್ನ ಯುಂದ ಯೌರೆ ಹೌಜಿಕ್ ಪುಂಗ್ ನಿಪಾನ್ ತಾತೋರೆ ಮಸಿನಬುದಿ ಯೌರೆ ꯇꯣ ꯁꯤꯅꯁꯨ ꯃꯔꯝ ꯑꯣꯏꯔꯒꯅꯦꯕꯀꯣ ꯉꯁꯤꯒꯤ ꯕ꯭ꯂꯣꯛꯁꯤꯅ ꯍꯌꯦꯡ ꯑꯣꯏꯅ ꯊꯥꯔꯛꯇꯣꯏꯁꯦ ꯑꯗꯒꯤ ꯁꯨꯃꯥꯏꯅ ꯋꯥꯅ ꯍꯜꯂꯛꯄ ꯀꯥꯟꯗ ꯑꯗꯒꯤ ꯋꯥꯅ ꯍꯜꯂꯛꯄꯁꯤꯕꯨꯗꯤ ꯀꯇꯥꯖꯤꯠꯅꯤꯀꯣ ꯑꯗꯨꯁꯨ ꯑꯩꯉꯣꯟꯗ ꯊꯕꯛ ꯑꯃ ꯍꯥꯏꯗꯤ ꯅꯍꯥꯟꯒꯩ ꯇꯧꯔꯤꯒꯤꯁꯨ ꯑꯗꯨꯝ ꯇꯧꯔꯒꯁꯨ ꯍꯧꯖꯤꯛꯇꯤ ꯑꯩꯉꯣꯟꯗ ꯈꯔ ꯆꯤꯟꯖꯜꯂꯛꯄ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯨꯅ ꯆꯤꯟꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯉꯣꯟꯗ ꯌꯥꯝ ꯈꯔ ꯋꯥꯅ ꯊꯣꯛꯄ ꯍꯥꯏꯗꯤ ꯅꯣꯡꯃꯗ ꯕ꯭ꯂꯣꯛ ꯊꯥꯒꯠꯅꯕ ꯍꯣꯠꯅꯕꯁꯦ ꯁꯨꯃꯥꯏꯅ ꯑꯗꯨꯒꯤ ꯋꯥꯅꯤꯗ ꯑꯗꯨꯅ ꯑꯩꯗꯤ ꯆꯥꯛꯇꯤ ꯀꯌꯥꯗꯤ ꯆꯥꯅꯤꯡꯗ꯭ꯔꯦ ꯑꯩꯗꯤ ꯉꯁꯥꯏ ꯆꯥꯛꯁꯦ ꯌꯥꯝ ꯂꯥꯝꯃꯕꯅꯤꯅ ꯖꯨꯅꯤꯌꯥꯒꯤ ꯃꯥꯒꯤ ꯍꯩꯖꯤꯡꯄꯣꯠꯇꯨꯗꯩꯗꯤ ꯆꯥꯕ ꯌꯥꯕ ꯇꯞꯇꯥꯏ ꯆꯥꯁꯜꯂꯛꯑꯦꯕꯀꯣ ꯄ꯭ꯂꯥꯎꯗꯒꯤ ꯀꯥꯗꯤ ꯃꯣꯏꯁꯨ ꯐꯅꯌꯥꯝ ꯍꯥꯞꯄꯦ ꯑꯩꯕꯨꯗꯤ ꯆꯥꯖꯗꯕꯅꯤꯅ ꯃꯥꯗꯤ ꯅꯪ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯦ ꯅꯠꯇ꯭ꯔꯥ ꯀꯩꯝ ꯆꯥꯔꯛꯇ꯭ꯔꯦ ꯏꯁꯤꯡ ꯊꯛꯑꯒ ꯍꯜꯂꯦ ꯑꯗ ꯃꯥꯗꯤ ꯆꯥꯛ ꯆꯥꯖꯔꯖꯅꯤ ꯀꯩꯗꯧꯕꯗꯤ ꯑꯣ ꯇ꯭ꯔꯦꯅꯤꯡꯂꯣ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯦ ꯐꯖꯅ ꯇꯧꯔꯦ ꯀꯩꯅꯣ ꯉꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯀꯩꯅꯣ ꯈꯪꯕ ꯌꯥꯕ ꯈꯪꯉꯦ ꯅꯨꯡꯉꯥꯏꯔꯦꯕ ꯉꯁꯤꯗꯤ ꯀꯩꯅꯣꯅꯤꯗ ꯕ꯭ꯔꯦꯛꯐꯥꯁ ꯂꯣꯏꯔꯒ ꯃꯣꯏ ꯈꯔ ꯁꯨꯝ ꯆꯠꯅꯈꯤꯕ ꯌꯧꯕ ꯁꯦ ꯄꯨꯁꯦ ꯈꯪꯅꯔꯦ ꯈꯪꯉꯦ ꯂꯣꯏꯅꯃꯛ ꯈꯪꯅꯔꯦ ꯑꯗꯨꯒꯗꯤ ꯍꯪꯗ꯭ꯔꯦꯗ ꯃꯣꯏꯅ ꯐꯅ ꯂꯥꯛ ꯆꯠꯂꯁꯨ ꯆꯍꯤ 5 ꯃꯇꯨꯡꯗ ꯇꯧꯕꯅꯤ ꯂꯣꯏꯅꯃꯛ ꯀꯧꯔꯝꯃꯅꯤ ꯍꯥꯏꯁꯤ ꯑꯗꯨꯅ ꯉꯁꯤꯗꯤ ꯌꯥꯝ ꯐꯖꯅꯁꯨ ꯍꯥꯟꯅꯁꯨ ꯑꯗꯨꯝ ꯇꯥꯛꯇꯤ ꯇꯥꯛꯄꯖꯥꯠꯅꯤ ꯇꯥꯛꯑꯦꯕꯀꯣ ꯇꯥꯛꯑꯒꯁꯨ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯆꯦ ꯆꯥꯡꯗꯣ ꯃꯤꯠꯇ ꯎꯗꯕꯅꯤꯅꯀꯣ ꯈꯔ ꯂꯨꯇꯛ ꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯉꯁꯤꯗꯤ ꯆꯦ ꯆꯥꯡ ꯑꯗꯨꯝ ꯌꯦꯟꯊꯣꯛꯇꯅ ꯂꯣꯏꯅꯃꯛ ꯇꯧꯔꯦꯕ ꯁꯤ ꯃꯇꯥꯡꯗ ꯁꯤ ꯃꯦꯟꯒꯗꯕꯅꯤ ꯀꯥꯅꯒ ꯑꯗꯨꯅ ꯐꯅꯌꯥꯝ ꯐꯖꯅ ꯑꯗꯨꯝ ꯈꯪꯉꯦ ꯉꯝꯃꯅꯤ ꯈꯪꯕ꯭ꯔꯥ ꯑꯗꯒꯤ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗꯨꯁꯨ ꯏꯟꯖꯦꯛꯁꯟ ꯀꯥꯞꯄꯒꯤ ꯊꯧꯔꯝ ꯇꯧ ꯂꯩꯔꯝꯃꯦꯕꯀꯣ ꯍꯤꯗꯥꯛ ꯀꯥꯞꯄꯒꯤ ꯍꯤꯗꯥꯛ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔꯗ ꯀꯥꯞꯇꯦꯗ ꯀꯝꯄꯜꯁꯔꯤ ꯑꯣꯏꯗꯕ꯭ꯔꯣ ꯈꯪꯗꯦ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯀꯥꯞꯅꯤꯡꯕ ꯈꯔꯗꯪ ꯀꯥꯞꯄꯦꯕ ꯀꯥꯞꯇꯕ ꯀꯥꯡꯕꯨ ꯑꯗꯨꯝ ꯇꯨꯃꯤꯟ ꯂꯩ ꯅꯣꯏ ꯂꯣꯏꯅꯃꯛ ꯀꯥꯞꯀꯗꯕꯅꯦꯕ ꯀꯩꯝꯇ ꯂꯥꯎꯗꯦꯕ ꯑꯩꯗꯤ ꯆꯥꯔꯣꯏ ꯇꯞꯇꯥꯏ ꯆꯥꯁꯜꯂꯛꯑꯦ
ꯑꯗꯨꯅ ꯃꯌꯥꯝ ꯑꯩ ꯉꯁꯤꯒꯤ ꯕ꯭ꯂꯣꯒꯁꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯤ ꯄꯥꯝꯕꯤ ꯊꯣꯛꯑꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯁꯤꯌꯔ ꯇꯧꯕꯤꯌꯣ ꯑꯅꯧꯕ ꯚꯤꯌꯨꯁ ꯑꯣꯏꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯉꯥꯏ ꯐꯖꯅ ꯂꯩꯕꯤꯌꯣ ꯁꯣ ꯄ꯭ꯂꯤꯖ ꯕꯤ ꯁꯦꯐ ꯑꯦꯟड ꯕꯤ ꯍꯦꯜꯗꯤ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ